RTI थारू मतमदा कोई सरकार की थबक तौबसिंगदा ST मोइना ऑफिशियल लिस्ट याउदबा ST की सर्टिफिकेट सिनरगा लेबा के थबक तौरमले अदना पापसे खुदिमकी एम्बा फ्रंट पेज दा हेडलाइन सोइन फोंगे सासिनबा तौसिनबा थमोय सेंगदबा मयाम से सिदनते होय तौरिजनी लोकताक ता रेवेन्यू डिपार्टमेंट की रो लोकताक पाट मनुंगदा कोई पता बिथु अमबिनी थमोय सेंगदबा सु मयाम से लेदुना सिगुंबा याम नजिक ST की सु याम चावबा अदुगा कोई मिते मिते सी ST दा चन्नबगी ओफम तु लाइबा सुगुंबा टाइमिंग्स दे कोई सासिनबा अदुगा गवर्नमेंट रिकॉग्नाइज तौबा अदुगी लिस्ट तु याउदबा अदुमा ST की सर्टिफिकेट पिरमे अदुगा थबक तौरमले कायबगी पावलाकपसे साइददि करी ओफम थमिनी ताजित मसे कोई ST की चनखिबय मतंग ST दा कमाइन लेरमेन हौरकपगी हिस्ट्री में कोना प्रजा मियाम खंगबा मथौ तायना खले मरमदि ngasi मणिपुर की थोइबा कॉन्फ्लिक्ट सिजु सुंबा हिस्ट्री खंगक्तबा देन अखोगी लेरमबा मयाम यानझलकपा पोयान मयाम अमा जस्ट पॉलिटिकल ब्लंडर हाइतार इट्स नॉट अ मिस्टेक इट्स अ पॉलिटिकल ब्लंडर only for political moigi advantages kar long na batong pagi political blender mayam dor ni swais dai koina mayam na haina balai koi masum jawa kaina koi sei dai na ani thokna hek mamang da channel kar jai jagam ni masum jaw do kamai cha cha na koi ju khangning ni thijum jawa mayam ma thon ba thabak ni ngasi koi mangthoi ba koli mayam che na koi na haije why is yam na unparliamentary ba yam ngai ta por mor ga su iram dam manipur ji irei bak sing ngasi luk do tor pot che just basi political blender tholi ba politician khara na traga political party kara institution khara na ne ha che yam mayek chenge masigi koi na hangal ngasi ngasai kogi ST certificate ki verification tawda RTI tharu matamda ngasi pharing turing mayam ama thengnare hana ngasi hojikta puthori pot se krai dagi horokpuno haiba kanda ai hangana kitang si matang kitang logjage ai thamjage 1951 da ikwen hangana yeng matamda 1951 da di ekoi kamai leram hai kanda ekoi parsi state on leringai matamda ekoi manipur da any kuki tribe haiba posi lerami then any Lusai tribe haibamaga any Naga tribe haibama any haiba potsi pa kanda leramba potse 1956 ta parliament na madugi potse chapchana masagi distinct identity culture my tradition my kano do yenga kanda madugi potu da lawtho kanda laigraba potam ne any Kuki tribe any Lusai tribe any Naga tribe haibase maramdi swais da koina 34 recognized tribe hujik lai sigi magi tongan ba laiba yare hana magi criteria da fulfill ore haraga any haiba potse lawtho ga thamgrabne du yam laibak thibase mase 2000 kano da 2 dagi haurakanda mase je khoi gi masigi 1956 ta kakthit kraba parliament na kakthit kraba potche masigi potche amukka mase reinsert to be you haina matam dugi ikoi manipur gi lengak sasan paramba ai mase party hajar roi dum khangna report ni masigi potuna madu parliament dagi haib tare 2003 dagi hauna amukka any Kuki tribe ase hingal lakhibani haibagi masigi sapchabi koi history lai ado tagadi ngasidi akoi ta siang na huzik berza miyam aduga any machin tong mi mayam ama masak na mi mayam na hojik akoi na congress natraga BJP natraga political party institution amagi maming hullaga makoi tarma thabak tarum ching nganga kanda isagi oiba YouTube ta natraga social media platform da akoi gi mi masing like comment masing khara yamna ba wa ngang leba matam nati haibase sima number 1 han thamjage aruga hojik ekoi na ngasi khabar da mapan thulaiba ngasi irang da su mari leina ba pot mayam je kamaina khangak pano haiba kanda masi aina channel mayam amadu sum hairaga lakchai ngasi zum thamjai ekoi ke manipur ki crisis or conflict ngasi Kuki narco terrorist sing natraga drug mafia cartel sing natraga jalingam project ki manung yauna makoina Kuki ki umbrella ma tupsallaga for a better bargaining political power gi damakta mona Kuki have a wise sinaraga manipur da irang thonba karan tohon bani haibase masigi megam sing masing ngasi paper da yauro iba ngasi department khara da department ni fu yang khaida ngasi RTI question tharaga hangmo tamda department khara da pirai ba pakhom singchina mayek senge madri manipur haiba lamdam sli kusira siki lamdam ni parliament ki oba wapam sing mawa laude ching da laiba ching gi village ship kharana madugi poto recommend torokpa aduga recognition pi ba kharadna parliament ki constitution gi madugi pot mayam je supersede torga sat peleba kam oire aje yam mayek sing ba je NDTV the people report ama by Devasis Sabra madu achom koi aduna magi department nipugi mathakta madugi potta mana hanguba wahang amagi pakhumda madugi water resource tagi finance tagi fishery horticulture mayam sigi pirak magi potta ngasagi any Kuki tribe ki matang je swai da potam khak ngarang tholok pudu ngasi paper mayam da yawe yam ngai si mapagi matamdana wifi oiba
aduga masagi matamda any cookie tribe and tulakpa mapaga masaga ST kano manada report amasu adugi report nungda yamna may sheng yawe aduna mapaga masaga manadri bisi karigino masigi pochi yabra haibdi masudi legal question nama raised away haina article 16 clause 4 da madugi pidi ba potuda adagi amasu article the 342 of the constitution of India na Madugi ST recommendation matang the piri baduda ekoi masi kumna nei nabi ai maram di kai no haikanda article 16 clause 4 da piri sikari no haikanda in the favor of backward classes da madugi reservation appointment of post and service se piba yai haibani masi lana tokselakpani backward natraga ST natraga AC haibagi potu da lana madugi tokselba potama ngarang da mayek changale ani subuda article 342 na piri na kari no haikanda article 342 da president da madugi power p give the president the power to specify tribes or tribal community that will be classified as ST under the constitution. I would say Madugi the Poto P. I would say Masiswai the Yaurabani. Aduna, I quite a question ngasi raised over Matautai Madugi Matungina constitution. Kongauna the Rahibang as I eat a pot. Kongauna and Irasuyaraba Potamani and items. Aduna Masiki Posida Equina Nasaki 2003 the Gihona Makarang Olaga Horpodana Koi Manipurgi Mayam Hainariba 2023 me ahum the Gitopa conflict ne have say Swai 2002 Swai the Maruhun Bahorpa, Nasaki Masum Saba Nate, Tizum Saba Kangu and I Jay, Friday, August 18, the Madugi Nasai reporting Matungina, 2025, the Water Resource Department appeared response Amagata, Nasipa Uda, 2003, the Enikuki tribe say, heck insert to Selakib the Amu, Masigi Posina Makoi, Mui Tramanga, Enikuki tribe, the Hapre have a port Pire, Masigi Manunda. Manga amadi kamay together maki mari out of that 5 mari amadi magi mapagi certificate recorded as thado aduga magi kenoda mamang dana magi kenoda na wifi na lerami an haiba masa mapagi potuna aduga ujiki kenede tuna thado hoina lei haiba masigi poji am sathi potam ni then tribal affairs ta makoina madugi potu kaimta hojibu leite nilena pi madu kayam chumnu kayam dalam khangde aduga the Consumer Affairs and Food Public Distribution or Cabinet PD Department na madu Enikuki tribe say 2003 the Horagang si Bauda Mui Tara appoint to Grand Happy. Then Horticulture and Soil Conservation Department su Mui ani yawe hai April 2015 da ama hapsalakwa maduna thadau kuki na hapsalakwa then amana kuki na hapsalak was na May 2016 da amaga moi ani happy hai. Then aduga Public Health Engineering Department PhD da moi adu tawde na pi. Adu tagadi aikoina Sigumba ngasi lewaki irang tholiba masi for political reason ni akoina hijacking ise aduga masi political blunder ni aduga it is not by mistake adu tawbunati habisi mayek senge aduna October 19 2018 da mamangi khoigi PR laktingai matam da haib tare madridra ikoi deletion of the normal cluster of 8 ki kanogari Enikuki tribe adu AKTC masigi posis maina madugi pot amakak laiki adugi matung tarapusu February 8 2023 da ministry da madugi remove to godabani Enikuki tribe sena thagi ba muklai aruga sahi muki matungda madugi da amuksu magi details propose ga sai proposal mai ga sai Enikuki tribe mutat kadabani habisi ministry da thagi bai pot admai lai aduna aikoina nodal services mayam singse masigi including service record appointment promotion natraga grievances of the state or central service officers sing madugi in all government employees of Manipur se masi kanana masigi potse tawgadabno haiba kanda ngasai the Department of Personnel and Administration Reform Personnel Division madugi potuna tawgadabani Article 166 of the Constitution of India na piragalebne adana no record exists is unjustified because the Department of Personnel under the Article 160 of the Constitution na masigi potse lairabani na ngasai aikoigi masigi Department of Personnel and Reforms na kainoda aikoigi Department Nipurom da masigi potse asking them to respond RTI queries which include requests for information about the numbers of government employees from Enikuki tribe and Thadau communities here June 24 2025 the madugi potu pi hibalai aduga amuksu process of issuing and verifying SC certificate in the state che masigi pose pirona haigi belai bine badu ngasi bok phangdana laibagi mong ni adugi potu da khara phanga ko potu ni ngasi ikona lai se aduna ngasai ge khoi gi
magi record adagi magi service record adagi magi matters me am service ke mari lena ba appointment promotion grievances of the state central civil service officers singi magi employees singi government nong leibasi mogi department of personnel tawgadam ni haibasi bokta magi adugi potu kamai tawgino khangde adubo hojikte koina post singsi RTI Act 2005 ki matungina magi section 6 clause 1 da right to information Act 2005 ta period matungina amuk section number kak manung de yauri section 6 clause 3 of the right to information 2005 ta kamai yauda madugi port to the equina thara application to the any officer amana magi department concerned the application to the hangai port to bangon the labor taragadi whole or part of the kind of the application do madugi information do numit mangani manung department labor taragadi madugi port to yohon gadabani kind of the to prevent application from being tossed around and sumaina magi close am yaw masigi port se koi Manipur da ngasi ju koi no ude ado tagal koi ngasi di asukwana mayam ama sumaina thengnari base aikoina political blunder ne hari port sida Manipur irang thoiba mayam sida aikoina sumaina tawri port se kari gino hai kanda ngasi di akoi Manipur da akoi gi sing da yum manga tarakanda akoi chitni ada yum manga tarakan koi kulak pani adu ne leiba kangu mayam sina ngasi di koi larik aiba haitaba makoi mapan gi thomjala kanda akoi Manipur ngasi irang chagaliba kangu sina Manipur si makharang on thokne habse yam mayek chengale ngasi di akoi constitution yadama port national highway the state highway singda akoi gi adugumba makal gi banner poster na tagi any port amata tawya bi haiba port se Manipur gi irang je kai de hogi bno haiba kanda Anglo Cookie War 1917 1919 hana gate amaka koi gi lady ba port gate to the gi mai thabre thulok ne haiba do ngasi de koi na president rule leire adu president rule leire ba matung da su ngasi de koi na ngasi adum lauthok ta thammagi mong da leiba port se yam laibak thibne lawe maram di kai gi no hai kanda president rule leiba manung sida koi ahamada popular government leiring ai da ngasi tobung amam da bani haiba port to ngasi de koi na taseng na po hujikti PR government leiba taragadi PR government manung sida ngasi adugumba slogan amati ibe ade head speech yade adu yade na leiba mayam singju loina mak masi kau tho akanda ngasi kari gi lauthok tribno adu dagade koi swaida dum irang tholaga leiba sida adum nungai raga yengaga leiba koi gi hidden directors natraga madubu chogatpa mayam ama leirabra haiba wafum duni swai hujik koi na 2003 da ngasi di amu reinsert toksen gi ba any cookie tribe se kamai tawdra magi history si amu reinsert toksela pado haiba matamda koi gi adugumba nagaga cookie gi class na thoki ba Manipur da koi gi early 90s 1993 94 da khorga yang kan gi basi 95 to 98 chwai ni koi gi tribal community gi marakta gi naga gi marakta gi koi gi yamna Manipur da saknai ba adu India da maming le politician matam du gi CM pabung risang kai singna madugi matam da recommendation se amuk tauna ba recommend tauna ba pina ba madugi poto amuk chingjalakna ba madugi ikhat pa kokhat pa madugi potse tawba haur e haiba pot ikoi sumaina tawi aduna ngasi di ikoi sumba ngasi leibak se thoyo pot mayam singsi yamna kano da semdok senjin history da kangde ama kangde irang thom kangde iran pamjaba da ikoi haijaba kuki haiba umbrella se tuppuga leidiba mayam singsina masigi manung dagi makogi yamna diplomatic oiba makogi mayam ama thabak thoram mayam ama duna ngasi leibak tugaina mo yalak paje decade ama mamgi oina adudi ikoi 1980 dagi 90 bo kai tawni 90 den 2000 bo kai tani 2000 dagi na 2010 bo na kai tawni 10 dagi na 20 bo kai tawni hojik 20 dagi na 30 bo mung da yapagi manung chinna ikoi 2023 ge me ahum da ngasi pokhai rakhe ba kangau da pokhai rakhe ba adum conflict crisis se masi ikoi na mitai community ga tawagi mong da tanmagi mong da lakpa se masi nate masi against the state against the Union of India da madu mani aduga ngasidi Indian Union na natraga India ge adugumba leiriba kar khukan pangalaba central paramilitary forces mayam singsna kari thabak to onto bangam dabno khut tha dabno haina achaw wang ma hangala paje kari gi military crackdown taw dabno haibagi pot la inge manungda any cookie tribe haibu listen berkanda ngasli mastermind of the conflict nge haiba panolan haukipna ngasi sengdo ko mayam ma ikoi ui kenoda magi topo ma mana ngangmum ui adubu madugi pot su ngasi di ikoi 2003 gi matung dagi smaina amuk recommend tauraga madugi reinsert tokselaki ba potagi makoi ahum any cookie tribe ti si kari adu any cookie tribe ki kari ba makoi nahan laitok laisin taroga nahan gi 14 December gi Delhi gi adugumba BJP gi headquarter da phangi mifam da yauki bu ude adubu yauki ba makoi mari ma dudi
karigi mamangda makogi oiba statement mayam amada karigumba hanagi former CM N Biren na madugi NRC sana na batorokpa biometric attendance law na batorokpa drug mafia cartel mayam lotion na batorokpa aduga forest land aduga reserve forest protected forest sing da takhairaga poppy tharakpa poppy planters mayam singsi lotion na batorokpa haiba kina nadre irang adu 2020 cha hulu idu mana tawbune hena tahallakanda male goi wari isharoi mana semorgidi koi yauroi haramba makoi karigi kamani yauki munai Super question am like. Mother either I hygienic, swida, Madugi put Yaugi poto, Hojik Makoina, I coidi, Tadoni, I coidi Wi-Fi ni, I coidi Marni, another I coidi Aduni and Yawa, keep getting and a Yawa and when in Lowy. Madam the Madugi Matungara could trip my mamma, Koki Lalo Washing, Koki Civil Society Organization, Lalo Wona Tado Oga, Lalo Bogi, mouthpiece, not a spokesperson later, Kangu Maya Mama King as he Tolaiba, preparatory claim Mayam Matungina, Lalo Boga, some number in Mayaking about Kangu Maya Mama, then Madugi Sindona Siamu, Adugumba formation, the Yabu Yani Yaro Hanato was there to guide peace pohondan ba pamdaba peace thugaiba aduga makoi gi adugumba any cookie tribe ki namal pressures ngasi lokto kinaba madugi ministry da aduga tasengna hagi state ta ngasi recommend toroga leiba mayam se masi mamangi former CM bireng matamdena masi against leiba male adu batargadi aikoi ngasi manipur aikoi na hygienic mana mamangi former CM toksi mamangi mai mamang leiba toksi lalaiba porne amji kari bo habji mayek senge India da ngaduga even ngarang nahan ikoigi Karbia long da aduga political party politicians singi building sing mai thaba ngasi ikoi ure mapana ki changsal lagba mito miyansa foreigners sing aduga illegal immigrants sing aduga narco terrorists sing makoi sponsor da sing makoi ga nangna ba near and dear one sing na ngasi chathara iba northeastern state da makoi na khong thangjala kan da ngasi India gi aduga India gi citizen sing na phangra ba chakthung mayam mama ngasi maliba aduga article 14 article 19 article 21 ngasi violate tawre ekoi equality humanity liberty and justice ngasi phangre constitutional safeguard constitutional protection ekoi fundamental rights ngasi mangjala ipoche makoi khran je khanga ba ngasi pioneer oina India gi adugi manungda thamba yaraba ekoi Manipur gi ekoi lewa ki tungi future khanba leaders me ama daka lere leaders sing di manungda kana kana no maming matha pandra ngasi di ekoi na ubo phange khangba game aduga kari gi ekoi na mamang da 1951 da leramba 1956 ta kakraba posak ama ngasi amuk 2003 da madu insect osala kanda ngasi 2023 da ngasi kari gi decade ani gi matungda ngasi ekoi ani kare hen matungda lebak si mai sa e haure khangna ekoi ngasi ekoi swaida political party differences nadaga political party singi mouthpiece nataga any pot amam thulaga nganga ga lebak sida praja miyam na wari ba ngasi karim kathain na leiba matam oibra oidabra haiba wahang sing se ekoi isana hangjaraga leiba chumi natana ekoi gi karigumba like comment aina haijaba adugi mamangda adugumba pot mayam amado phangna bagi damakda khallaganda tasengna thabak tobu leiba taragadi madugi potu yam lali aduna aikoina ngasi pami ba base year oibada government 1961 oiba pami praja aikoina aikoi isamak yauna 1951 oiba pami haiba posida sathara kana phajana masi verification tobu taragadi so sampur natra kampupi natra cycle area swaida mainly so sampur leiba jaga singdi makhogi lisalakpham sensalakpham adugi mayam ama masum sabnate thizam sabne hai kangu sing tori potu matung inadi masi 80% gi mathakta masi kengani ana khali aduna sigumba political blunders bayan singse makathana masigi pot thon da phayena khali natragadi aikoi chachengna aikoi gi lewaksi sinking community oire haiba pot se soidam ki oigani masi clear example rang han ni momanga aikoi gi palen gi 26 AR gi headquarter da madugi emit tawkhiba angang ahum koigi palen gi adugi jaga da koigi nungthin da bom pokhai da tawkibadu molnoi village da palen na ka tawkibadu madu aseng khudam ni yamna apik pa angang poktrok trangai ba kangu se hek poktrok paga makhong thanga chat pa her kodagi nongoi pahen ba bom pahen ba mayam ama singba mayam tawbusna maram war kanda ngasi Manipur si tangtu lai ta da pot ma lai aduna even ikoi swai da peace relay da AK rifle chatlaga chatpada maduga peace relay ne haiba ngamba kangu then koina swai da matang matam sadana stone erection mayam ama stone mayam ama yung nan toiba mayam sia president rulai madung sida ikoi tahudaba taragadi masigi neglect tahuba taragadi ikoina makoi gi cookie haiba tamje sisna ningdabani adabu ikoina ta chena khabar habak pasin ya da pot tangak sisna bani masigi sum sisna ba taragadi ikoi su media na su masigi pot komna thijalaga huji any cookie tribe ki manung jatariba lalong akan mayam sia yamna khare hena hojik focus to bisda heading karaga headline karaga politician piba report sing natraga political party sing natabida sugumba
without any bias laitana masi report se khare na tawbu chumen lawi maramdi aikoina masi gi example am koina cookie sum sinaragadi makoi bu sogatba makoi gi movement dai ko yaukchan baga manani haibi example am pijage hornbill haibu useksi arunachal pradesh ta phangba adugumba usek amani adubu Nagaland thangnaba lebaksina aikogi hornbill festival live tawramnina ngasagi usek se masi adum due to that hornbill festival Nagaland gi pot mana lai hiba pot asugumna akhoi ta singna cookie gi haiba pot cookie haiba tam sum season regular ba any cookie tribe chana laga leiba taragadi akhoi gi thoiba conflict sigi waroshin por kusung ngamoi aduga akhoi hena wabagi pot amakak lakani aduna maram aduna akhoi ta singna criminal conspiracy and waging wars against innocent civilian or against a state or against a nation da ekogi edum ekogi constitution provide toiba article 120b 121 amdi 121a se ningtis na palaga makoi book to sumi then criminal intimidation ekoi yaure khangabane adana article kanoda ekogi 504 amdi 506 ta adum yauri adagi huji koina attempt to murder ni buffer zone khaido ga toriba yamama ngasi toriba posi da haibu checkpoint adum article 307 da adum sabchana attempt to murder ki kano yauri aduna promoting enmity and statement are causing public mischief ta ekogi article 153a aduga 505 clause 1 sub clause b madugi pot yauri abatement da 509 yauri suma mayam singse ngasidi ekoina ekoi khundaminari ba kanglup phuri kudimagna masigi pot tumena lai thokoi mahutta ekoi constitution gi manung da yauri ba pot mayam singse karino ado tagri masigi pot se ekoi masi kari to mathau tai kan haibisi yamna khanba machumi maramdi handak journey peace relay porkiba india gi kutubina dagi laaga manipur yorokibeda malem thongam gi potta yekai thingai ba pino khona gi ba even to open protest to bose constitution bu against open no na tho kanda openly madu against lepangami haibani adubu handaki barak festival na tawkiba senapati gi jaga amna tawkiba potta maitei ma samayama open da dum chatli ka chu thingbangam de aduna makhoina tawriba potse ta sengnai propaganda tawbu nungaiba aduga media da katukaran tarukana lewak chi tangtu laita da lehenna bo hona bada kanglup ama leidiba kanglup singse masi logi matungina sab sab cherak ma ngasi piwa mathau dai aduga AKT gi hojik ST gi certificate ki matang da katukaran tawriba village sip kharana recognition piraga department gi mari lenaba concern minister wagera official wagera director wagera commissioner wagera secretary wagera mayana thabak hapchen bada yamna achouba neglected part ama ona lermiba any cookie tracking matangs da channel ba khuni makse logi matung cherak pibum thoi aduga president da article 342 gi matungina mongon piri ba power do madu tribe natra tribal community gi oina madugi pot da ST da kamai changene happy power da lan exercise ta man ba madugo lan lamjing ba man pot ma yawi se masi president of india aduga huji president ul laibinina akan mami yang changphom thoi loina hujiki article 16 clause 4 da madugi reservation appointment for post or service speed we matang singse phagi chugai to bu sumoi adana hojikti aikoi ta seng lai lai chu haiba thongna leiba mayam ama ngasi tholaiba pot mayam singsigi manungda ngasidi aikoi adugumba record laitaba aduga parliament kano da tawgiba da yawda kangu mayam singse supreme court na magi tong cases mayam da madugi pot chana ba yaro haba pot leiba singse khudak tak tak laga tamina tawdabani aduga nodal authority for service matter including service record appointment adagi promotion grievances of state and central service officials singi employees in government manung lai manipur gi manung lai ba singse department of personnel and administration reform personnel division na oigani haiba pot se masigi pot si chap chana masigi pot si makhoi na su madugi pot da lerami pot gi matungi na hauji puthurei pot si matungi na hauji aikoi tasengna tongan ba department singda masing yamaba tara manga taruk tare ani humain torise masigi henba mayam masu soidna yarongani adra masigi mayam se kupna masi thidu okanda masida channel me pot mayam se ngasi fawda koi loge ba chap chap cherak se koi manipur gi onadi adugumba criminal sing nadra criminal conspiracy di yari ba sing lewak thugai ba yari ba sing se masigi mayam si ude masigi mayam sing se hauji only and kind of solution se kari oigada ge koi manipur da haibada mamang de koi na picture of lak ba any ku ki tribe remove tawba aruga makhoi swai da lerami ba arana hui tori mayam se khandu oga masagi maram dam da deport tok thopuna tragadi lewak irang je ke dongoi da loisan ba ngamoi adana masigi pota any cookie tribe ki maikum upaganda aduga masigi koigi masigi manung dagi ekoina da sengna haragadi makoina sanari ba pot mayam se logi matungina chap chaba cherak pihau da taragadi ekoi hujik da sengna haragadi yamna lu phim amada borders laibina maduda ekoi even masigi pot se ekoi government to
मदुगी अचुम तौना होना ब्लॉक तबगी मोंग लाख अदी अरान खोंथांग ओइगनी गवर्नमेंट से अखोई तसेंग हागरी कोई डेमोक्रेसी लेबाक अमनी सिगी मनुंगदा कॉन्स्टिट्यूशन प्रोवाइड तौरिबा आर्टिकल 352 to 360 of the constitution of India ge manung sanna अखोई आर्टिकल 352 से इमरजेंसी भोक्ता इम्पोज तौसलकांदा पुलप फदलकांदा मतम खरा अखोई मिलिटरी क्रैक डाउन तौब खंगदे अदु लोइनमक तौथोखिब्रा नत्रगन हुजिक अखोई तसेंग आर्टिकल 350 इम्पोज तौरगी मनुंग सिदा अखोई तसेंग हागदी तोंगान तोंगान बा पॉलिटिकल पार्टी पॉलिटिशियन सिंगी मयाम अमा कौरकांदा ngasi तोंगान तोंगान चैलेंज सिंगना वाफम मयाम अमा थम्मगा प्रजा मियाम ममांगदा उच्चाइबा बोट नक्चलबगी बोट खमन बा मानबा अदुगा ओपिनियन पि मतमदा मसा मसा गे ओपिनियन खतंग पिरगा लेबाक थुगाइबगी मतंगदा कमाइन कंजिगे याउद्रबा मयाम सिंगसिदी मसिनि कितंग जु मकोइसे कौदमना फ्राबाइन खल्ली अदुगा हौजिक कोई ममांगदा इरांग थोकबा हौग्र मतुंगदा थमंबा वाफमगा हौजिक थोलैबा हौजिकी मतमसिदा कमाइना प्रॉब्लम से लोइसनगदगे सोल्यूशन कमाइन तौगदगे हाबे मुहुत्ता ओना तैनना पार्टी मयाम पन पंदना ngangaga अखोई लेबा मतम नते अखोई मदुगुंबा मयाम सिंगदो तोपिरो अगर मसि तोको मतमदा अखोई तसेंग हारगदी तौगदबा थबकतु तौगदबा मरी लेनबा कंसर्न ऑथोरिटी सिंगदना निंगथीजना तौहल मतमदा मणिपुर शांति पुरकनी नत्रगदी एनी कुकी ट्राइब तगी हौरखिबा वाहौदो अदुगा एनी मपानगी चंगलगे इलीगल इमिग्रेंट्स नार्को टेररिस्ट सिंगना थाकबा लांग मयामदा अखोई पुंबा लोइनमक थुरगदी मणिपुर सिदा लेरिबा मैटै मिटै कम्युनिटी फुरुप से तसेंग लुक चिंकिंग कम्युनिटी ओइसले लुप तौरे लुप तारे हाइबसिदा तसेंग लुक खिबा तारगदी अतोप लेहरबा कमिटी मयाम से पुलप लुकनी हाइबसे वखल तामिनसेना आमरंग अरोय वाफम मुनिस माइ तमजगी फजबा अखोगी मरिक सुमना इन डिटेल दा या मरिक सुमना थंबिखरे